ꯁꯤ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝ ꯆꯠꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯇꯣꯡꯕ ꯍꯧꯔꯦ ꯃꯤꯖꯣꯔꯥꯝ ꯒꯥꯔꯤ ꯊꯧꯈꯤꯅꯤ ꯁꯤꯒꯤꯁꯦ ꯅꯨꯡꯕꯥ ꯕꯖꯥꯔ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯅꯨꯡꯕꯥ ꯕꯖꯥꯔ ꯂꯩꯅꯦ ꯅꯨꯡꯕꯥ ꯕꯖꯥꯔꯗ ꯂꯩꯔꯦ ꯅꯨꯡꯕꯥ ꯕꯖꯥꯔꯗ ꯄꯨꯡ ꯑꯃ ꯆꯥꯛ ꯇꯣꯛꯑꯦ ꯆꯥꯛꯁꯤꯡ ꯇꯣꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯇꯣꯡꯅꯕ ꯒꯥꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯃꯀꯨꯊꯣꯡ ꯀꯧꯋꯦ ꯖꯤꯔꯤ ꯄꯨꯡ 9:30 ꯃꯥꯄꯜ ꯑꯗꯨꯋꯥꯏꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯒꯥꯔꯤ ꯊꯥꯒꯅꯤ ꯑꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯇꯤꯀꯦꯠ ꯄꯥꯏꯔꯦ ꯃꯤꯖꯣꯔꯥꯝ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤꯖꯣꯔꯥꯝ ꯌꯧꯔꯅꯤ ꯃꯤꯖꯣꯔꯥꯝ ꯆꯠꯅꯕꯒꯤ ꯒꯥꯔꯤ ꯇꯣꯡꯕ ꯍꯧꯔꯦ ꯕꯤꯌꯥ ꯊꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯊꯧꯔꯛꯀꯗꯣꯏꯅꯦ ꯅꯪꯅ ꯊꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯅꯣ ꯐꯥꯎꯟ ꯇꯥꯅꯤꯀꯣ ꯍꯌꯦꯡ ꯃꯤꯖꯣꯔꯥꯝꯗ ꯑꯌꯨꯛꯇ ꯌꯦꯟꯗꯧ ꯈꯕꯔꯗꯣ ꯃꯅꯤꯡꯗ ꯇꯔꯪꯗ ꯂꯣꯏ ꯌꯥꯎꯔꯤꯕ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯌꯦꯟꯊꯣꯛꯑꯃ ꯂꯥꯛꯑꯗ꯭ꯔꯒꯅ ꯌꯦꯟꯊꯣꯛꯑꯃ ꯂꯥꯛꯑꯗ꯭ꯔ क्या बोले यार गया नहीं था उधर जल्दी निकाल उधर जाओ हाँ हाँ घूमेंगे घर घर घुस के घूमेंगे ꯑꯩꯈꯣꯏꯒꯤ ꯂꯩꯅꯕ ꯔꯨꯝꯁꯨ ꯐꯪꯉꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯦ ꯁꯤꯒꯤ ꯔꯨꯝꯁꯤꯗ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯃꯁꯤ ꯗꯤꯂꯛꯁꯅꯦꯌꯦ ꯑꯗꯣ 1700 ꯑꯣꯏꯌꯦ ꯔꯨꯝꯁꯤꯒꯤ ꯆꯥꯔꯖꯁꯦ ꯑꯩꯈꯣꯏ ꯂꯩꯕꯅ ꯃꯤꯖꯣꯔꯥꯝ ꯑꯩꯈꯣꯏꯁꯦ ꯃꯤꯖꯣꯔꯥꯝ ꯌꯧꯔꯦ ꯃꯤꯖꯣꯔꯥꯝ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯁꯤꯇꯤꯅꯤ ꯌꯥꯝ ꯐꯅ ꯍꯥꯏꯔꯒ ꯃꯑꯣꯡ ꯇꯥꯏ ꯑꯗꯨꯗꯤ ꯁꯤꯗ ꯅꯣ ꯍꯣꯔꯣꯟ ꯑꯩꯈꯣꯏ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟ ꯈꯣꯡꯕ ꯌꯥꯗꯦ ꯑꯗꯒꯤ ꯕꯒꯜ ꯂꯧꯕ ꯌꯥꯗꯦ ꯌꯥꯝ ꯐꯖꯅ ꯅꯤꯌꯣꯝ ꯑꯃꯗ ꯆꯠꯂꯤ ꯇꯥꯎꯟ ꯀꯨꯝꯒꯦ ꯍꯥ ꯑꯃꯨꯛ ꯀꯥꯕ ꯇꯥꯎꯟ ꯑꯃꯨꯛ ꯀꯥꯕ ꯍꯥꯏꯇꯥꯔꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯥꯈꯠꯂꯛꯀꯗꯣꯏꯅꯤ ꯁꯥ ꯃꯗꯨꯗ ꯈꯟꯕꯗ ꯑꯩ ꯊꯕꯛ ꯑꯃ ꯊꯣꯛꯆꯔꯦ ꯏꯁꯥ ꯏꯇꯣꯟꯗ ꯀꯨꯝꯊꯁꯤꯗ ꯄꯦꯜꯂꯕꯅꯤ ꯀꯥꯈꯠꯂꯛꯏꯁꯦ ꯃꯊꯛꯇꯤ ꯋꯥꯡꯇꯥ ꯀꯨꯝꯊꯔꯛꯏꯁꯦ ꯌꯥꯝ ꯆꯥꯎꯕ ꯃꯐꯝ ꯍꯥꯏꯖꯣꯟꯁꯤꯁꯨ ꯐꯖꯩ ꯅꯥꯟꯊꯔꯗꯤ ꯋꯥꯡꯉꯦ ꯈꯔ ꯋꯥꯟꯊꯗꯣꯏꯅꯤ ꯈꯣꯡꯈꯨꯠ ꯍꯦꯛꯇ ꯇꯦꯛꯀꯗꯣꯏꯅꯤ ꯁꯤ ꯌꯦꯡꯉꯣ ꯅꯣꯏꯅ ꯈꯪꯗ꯭ꯔꯅꯤ ꯃꯊꯦꯛ ꯊꯦꯛꯑꯒ ꯀꯨꯝꯃꯅꯤ ꯆꯦꯟ ꯆꯠꯄꯗ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯔꯦꯁ ꯇꯧꯔꯤ ꯑꯗꯣ ꯃꯣꯏꯁꯤꯗ ꯄꯨꯡ 9:30ꯗꯒꯤꯅ ꯄꯨꯡ 9:30 ꯐꯥꯎꯗꯤ ꯀꯤꯞ ꯁꯥꯏꯂꯦꯟꯗ ꯂꯩꯒꯗꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯒꯥꯔꯤ ꯑꯝꯇ ꯍꯣꯔꯣꯟ ꯈꯣꯡꯅꯗ꯭ꯔꯦ ꯑꯌꯥꯝꯕꯅ ꯒꯥꯔꯤ ꯍꯣꯔꯣꯟ ꯈꯣꯡꯕ ꯐꯥꯏꯟ ꯂꯧꯋꯦꯅ ꯍꯣꯔꯣꯟ ꯑꯝꯇ ꯈꯣꯡꯅꯗꯦ ꯃꯤ ꯇꯨꯡꯗ ꯇꯦꯛꯁꯤꯅꯤ ꯕꯥꯏꯛꯁꯤꯡꯁꯤꯅ ꯃꯤ ꯇꯣꯡꯉꯤꯁꯤ ꯄꯦꯁꯦꯟꯖꯔꯅꯤ ꯇꯦꯛꯁꯤ ꯕꯥꯏꯛ ꯇꯦꯛꯁꯤꯒꯤ ꯃꯤ ꯇꯣꯡꯉꯤꯁꯤ ꯄꯦꯁꯦꯟꯖꯔꯅꯤ ꯇꯦꯛꯁꯤ ꯄꯦꯁꯦꯟꯖꯔ ꯇꯣꯡꯉꯤꯅꯤꯁꯦ ꯌꯥꯝ ꯆꯤꯟꯅ ꯊꯧꯅꯔꯛꯏꯕ ꯒꯥꯔꯤꯁꯤꯡꯁꯦ ꯅꯣ ꯍꯣꯔꯣꯟ ꯑꯝꯇ ꯈꯣꯡꯗꯦ ꯍꯣꯔꯣꯟ ꯍꯦꯛ ꯈꯣꯡꯕꯗ ꯐꯥꯏꯟ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯊꯧꯔꯛꯏꯕ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯍꯣꯔꯣꯟ ꯑꯝꯇ ꯈꯣꯡꯗꯦ ꯁꯤ ꯇꯦꯛꯁꯤꯅꯤꯀꯣ ꯁꯤ ꯕꯥꯏꯛ ꯇꯦꯛꯁꯤ
ꯑꯗꯩꯁꯤꯅ ꯀꯥꯔ ꯇꯦꯛꯁꯤ ꯑꯗꯒꯤꯗꯤ ꯑꯇꯩ ꯂꯥꯏꯁꯤꯡꯁꯦ ꯕꯥꯏꯛ ꯇꯦꯛꯁꯤ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤꯗ ꯕꯥꯏꯛ ꯇꯦꯛꯁꯤ ꯃꯤꯖꯣꯔꯥꯝꯒꯤꯗꯤ ꯌꯨꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯌꯨꯗꯤ ꯐꯪꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯨ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯐꯪꯕꯗꯤ ꯀꯩꯗꯧ ꯐꯪꯗꯣꯏꯅꯣꯒꯦ ꯐꯪꯉꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀ꯭ꯋꯥꯇꯔꯗ 250 300 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯃꯣꯏꯒꯤ ꯇꯥꯡꯉꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯤꯗ ꯌꯨ ꯐꯪꯉꯦ ꯑꯩꯅ ꯀꯃꯥꯏꯅ ꯍꯦꯛ ꯐꯥꯕꯨ ꯐꯥꯔꯗꯤ ꯀ꯭ꯋꯥꯇꯔ ꯑꯃ ꯐꯥꯔꯒꯁꯨ 500 ꯔꯨꯄꯤꯁ ꯐꯥꯏꯟ ꯄꯤꯒꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯃꯤꯖꯣꯔꯥꯝꯗꯗꯤ ꯌꯨꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯊꯛꯄꯤꯔꯣ ꯍꯥꯏꯗꯤ ꯊꯛꯀꯅꯣꯅ ꯄꯨꯕꯤꯔꯛꯀꯅꯣꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯊꯛꯀꯅꯣꯅ ꯊꯤꯡꯕꯗꯤ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯅ ꯄꯨꯔ ꯊꯛꯑꯒꯁꯨ ꯂꯣꯠꯅ ꯄꯨꯔꯣ ꯐꯥꯔꯕ ꯅꯪ ꯆꯥꯛꯇꯨ ꯆꯥꯝꯃꯒ 10 ꯄꯤꯕ ꯆꯥꯝꯃ ꯄꯤꯗꯅ ꯂꯩꯔꯛꯄ ꯅꯪ ꯀ꯭ꯋꯥꯇꯔꯗꯨꯃꯒ ꯑꯗꯨꯃꯗ ꯀꯩꯒꯨꯝꯕ ꯐꯥꯕ ꯇꯥꯔꯒꯗꯤ ꯆꯥꯇ꯭ꯔꯨꯛꯇ ꯊꯛꯀꯅꯤꯀꯣ ꯅꯪ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯋꯥꯏ ꯑꯗꯨꯅ ꯑꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯃꯤꯖꯣꯔꯥꯝ ꯆꯨꯔꯆꯥꯟꯄꯨꯔꯒꯗꯤ ꯌꯥꯝ ꯊꯤ ꯈꯦꯠꯅꯩ ꯆꯨꯔꯆꯥꯟꯄꯨꯔꯒ ꯃꯤꯖꯣꯔꯥꯝꯒ ꯌꯦꯡꯅꯧꯕꯗꯗꯤ ꯃꯤꯖꯣꯔꯥꯝꯁꯤꯗꯤ ꯌꯥꯝ ꯆꯝꯕ ꯌꯥꯝ ꯂꯦꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯅꯣꯂꯦꯖꯀꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯍꯥꯏꯔꯗꯤ ꯃꯤꯖꯣꯔꯥꯝ ꯇꯥꯔꯦ ꯍꯥ ꯑꯥꯏꯖꯣꯟ ꯑꯃꯨꯛ ꯀꯥꯈꯠ ꯀꯨꯝꯗꯒ ꯀꯥꯈꯠꯀꯅꯦꯕ ꯅꯪ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯦ ꯅꯪꯅ ꯑꯩꯁꯦ ꯄꯨꯔꯥ ꯂꯣꯏꯁꯜꯂꯒꯦꯅ ꯈꯜꯂꯕ꯭ꯔꯣ ꯈꯪꯗꯦ ꯐꯨꯜ ꯏꯁꯇꯦꯞ ꯍꯧꯖꯤꯛ चत्तोइसिना अखोइगी लेबम चानमारीदा चत्तोइने यो सो स्मार्ट सिटी बोलेगा तो मिजोरम है बाकी कोई नहीं मिलेंगे जो भी जगह में तो पूरा कचरा मिलता है यहाँ मिजोरम में तो बहुत अच्छा लगता है जो गाड़ी जाता है वो एक ही हॉर्न नहीं बजाता है वो अच्छा है अच्छी बात है सबसे अच्छा वाला स्मार्ट सिटी बोलेगा तो मिजोरम है उतना ही मिलेगा नॉर्थ ईस्ट में और बाकी जो नागालैंड बोलो दीमापुर कोहिमा बोलो उतना गंदा रखता है देखो इधर मिजोरम में तो कितना अच्छा है यार बहुत अच्छा लग रहा है ये मफम सिदी यामना नानबा क्लीन होएगा अमत लेके अमाले कोई चाक चानब तौरी चाक चफू अमने अदैदी हिंजांग खांग अममगा चाक चफू मंगनी चादजे फजर व्यू अम लेरे व्यू येंगे व्यू येंगोंजे उदे फजब व्यू सी हम उरखदरे तो मणिपुर का आदे ले हो रहे हाँ ꯑꯗꯨꯗꯤ ꯉꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤ ꯍꯧꯕ ꯃꯤꯒ ꯊꯣꯟꯗꯗꯤ ꯁꯨꯝꯕꯁꯤꯗꯤ ꯃꯜꯂꯦ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯔꯣꯗ ꯀ꯭ꯔꯣꯁꯤꯡ ꯇꯧꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯥꯜꯂꯦ ꯑꯁꯦꯡꯕ ꯃꯑꯣꯡ ꯌꯥꯝ ꯇꯥꯏ ꯃꯤꯖꯣꯔꯥꯝ ꯂꯝ ꯖꯒꯥ ꯅꯥꯜꯂꯦ ꯑꯗꯩꯗꯤ ꯃꯁꯥꯅ ꯌꯥꯝ ꯅꯥꯟꯅ ꯂꯩꯌꯦꯕ ꯃꯤꯁꯤꯡ ꯍꯣꯏ ꯃꯣꯠꯁꯜꯍꯟꯗꯕꯕꯨꯗꯤ ꯅꯠꯇꯦ ꯃꯣꯠꯁꯜꯍꯜꯂꯦ ꯑꯗꯨ ꯃꯣꯠꯁꯜꯂꯒꯁꯨ ꯁꯦꯡꯗꯣꯛꯅꯕ ꯃꯤ ꯌꯥꯝꯃꯦ ꯃꯣꯏꯒꯤꯗꯤ ꯁꯦꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯤꯅꯔ ꯃꯔꯥꯡ ꯀꯥꯏꯕ
ꯀꯥꯏꯗꯅꯣ ꯁꯨꯝ ꯀꯣꯏ ꯁꯥꯟꯅꯔꯤ ꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯥꯔꯛꯄ ꯂꯝꯕꯤꯗꯨ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯁꯤ ꯖꯪꯁꯟꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯀꯣꯏꯔ ꯂꯥꯛꯄ ꯑꯗꯨꯝ ꯐꯥꯎꯖꯤꯟꯗꯧꯔꯀꯥꯟꯗꯀꯣ ꯑꯗꯨꯅꯦ ꯑꯗꯨꯕꯨꯗꯤ ꯐꯥꯎꯐꯝꯕꯨꯗꯤ ꯑꯗꯨꯝ ꯁꯤ ꯃꯈꯣꯏꯅꯤꯃꯅꯦꯕ ꯁꯤ ꯃꯈꯣꯟꯒꯤꯅꯤ ꯐꯖꯩ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯆꯤꯡꯊꯛꯁꯤꯗ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡꯁꯤ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡ ꯉꯥꯛꯇꯅꯦ ꯂꯩꯔꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯐꯖꯕ ꯚ꯭ꯌꯨ ꯑꯃ ꯁꯤꯗꯒꯤ ꯈꯔ ꯎꯒꯗꯕ ꯃꯥꯜꯂꯦ ꯌꯦꯡꯕꯗ ꯃꯑꯣꯡ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯀꯨꯝꯃꯒ ꯚ꯭ꯌꯨ ꯌꯦꯡꯒꯦ ꯃꯤꯖꯣꯔꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯚ꯭ꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯂꯩꯔꯝꯃꯦ ꯁꯤ ꯃꯐꯝꯁꯤꯗ ꯁꯤꯗꯩꯁꯤꯗ ꯑꯩ ꯁꯣꯏ ꯎꯠꯂꯛꯑꯒꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯊꯛꯁꯤꯗꯒꯤ ꯁꯤꯗꯅꯤ ꯂꯩꯔꯤꯁꯦ ꯑꯁ ꯁꯤꯗꯤ ꯀꯤꯍꯩ ꯁꯤ ꯈꯨꯂꯩ ꯆꯤꯡ ꯃꯊꯛꯇꯅꯦꯕ ꯅꯨꯃꯤꯠꯇꯤ ꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯌꯨꯝ ꯈꯨꯁꯥꯁꯦ ꯑꯩꯗꯤ ꯂꯩꯕ ꯀꯤ ꯌꯥꯝ ꯁꯦꯡꯅ ꯐꯔꯛ ꯌꯥꯝ ꯇꯥꯗꯧꯕ ꯌꯨꯝ ꯖꯥꯠ ꯂꯩ ꯑꯩꯈꯣꯏ ꯌꯨꯝ ꯂꯩ ꯇꯥꯁꯜꯂꯛꯑꯦ ꯕꯦꯀꯔꯤ ꯃꯅꯝꯅꯦ ꯕꯦꯀꯔꯤ ꯃꯅꯝꯁꯦ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦ ꯅꯨꯃꯤꯠ ꯇꯥꯔꯛꯑꯕꯅꯤ ꯑꯩꯈꯣꯏ ꯔꯨꯝꯗ ꯆꯠꯂꯤꯕꯅꯦꯅ ꯆꯠꯂꯤꯕꯅꯤ ꯔꯨꯝꯗꯤ ꯑꯁꯣꯝ ꯃꯊꯛꯂꯣꯝꯗꯅꯤ ꯑꯗꯣ ꯃꯥꯅ ꯎꯪꯉꯒ ꯆꯤꯡꯅꯤ ꯎꯪꯕ ꯌꯥꯅꯤ ꯍꯥꯏ ꯎꯪꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯔꯨꯝꯗꯤ ꯃꯊꯛꯂꯣꯝꯗꯅꯤ ꯑꯗꯣ ꯆꯤꯡ ꯎꯪꯒꯦ